Tungan social media ki maruweba i paw update khram yamna thamjage BJP MLA Taramapana Prime Minister da serol pisin khiba adu karisu akaiba leite haina Chief Minister na phongdokre ngasi Chief Minister ki Secretariat ta pangthokpa pawmi singa unabada Manipur lenga ki BJP MLA Taramapana Chief Minister bu mahaki phamdagi lawthoknaba Prime Minister Narendra Modi da aiba serol pisin ki haina pause singda phonglakhiba wafam adugi matangda Chief Minister ki kari mot leibage haina pawmi singda hangbo hangi pakhum piraduna Chief Minister N Biren singana hai Laibak asi democracy chatpa laibak amani ain gi matung inna masagi aningba apama phongdokpada karisu akaiba leite haina phongdokre Kaksing bazar laiba uko beng lut tawbada senaba miyoi ama police na phakatkhre saliba thas ki tara taruk ki nungthil pung ahumlom taba matamda Kaksing bazar khongnang mari phangbada laiba uko beng branch taki sakhangdaba khulai paiba miyoi ama laglaga nongmai singdol da saurangna lupa lak taruk lom gi senpham lut tawkhiba thodok aduda senabani haiba miyoi ama police na phakatkhre hairi ngasi Kaksing police na akangnaba paw ama phangbadagi Kaksing sumasi laikai amadi Kaksing paji laikai da thiba humbagi thabak chathabada miyoi asi phagatpa ngamkhibani hairi Police na pharba miyoi adu Kaksing sumasi laikai kaithel masa paringdagi naurem romi masaki sahina nifuga taruk apokpa laikhidraba gaurahari kawi hairiba miyoi asi Indian Air Force tagi potharga laiba miyoi amani hainasu pawsna makhatana phongdokle Yegnaba kaya halapa matungda thawaina potha pikhraba zirigi thodokta laikhidraba athauba baspati mayum haithoibagi leihoriba angang ani hayeng ziribamda leiba top school oiriba RK Sanatombi Devi Vidyalayada lemna class 12 phawba mahi tamnaba mingsalagani masigi damak school asigi principal amadi oja singbosu hainingai leitana thagat phongdoksari Handaki lanasida laikhidraba athauba singi masasing karigumba class 12 phawba lemna mahi tamningba leiragasu pau thunu phawbirau laikhidraba singi thawaina penjanaba makhoigi thanamba angangsing sembada angamba mateng pangjage aduga kautruki thodokta laikhidraba ngangbam sorbalagi masanupisu boarding school amada mingchanaba thorang loire haina lisipra kangujamna phongdorokle